Hello mayam, aihak evangelist JP Thaimaini. Ngasi su amuka pudana lakli Manipuri Sabbath School Lesson number 10, fourth quarter 2023. Ishor gi wahaibu media gi khuthang da tattana tabi riba nakoi mayam bu Krista gi mingda amuka taramna okchari. Chandiduna Christian Living Ministry YouTube channel asibu subscribe tawbiyu aduga video asibu share tawbiduna Ishor gi wapaw ase na kong khudingda yohanbada saruk yabiyu haibase ahanbada sumaina thamjaningani hoi ngasi asi lesson number 10 aikoi nainagadori para asige mamingna Mission to the Unreached part 1 ahanba sarukni Yodriba Ishor gi wapaw tadriba maphamsing aduda karam haina Ishor gi kanbibigi wapaw asi pusira haibagi ahanba saruk adu ngasi aikoina sumaina nainagadori memory text oina aikoigi writer na ngasi aikoida thambiri basi Acts chapter 17 gi 24 paukhon chatpa tara taret ki kunmari aduni amuktang yengsi the God who made the world and everything in it is the Lord of heaven and earth and does not live in temples built by human hands haye taibang pan malem sarga atia pumdamak sembi khiba Ishor aduna miyoibagi khutna sakraba laisang adugi manungda leite laisang adugi manungda leiba chande haina Acts tarataret ki kunmari da Apostle Paul na ibi ba adu ngasigi memory text oina aikoi the writer na sumaina thambiri hoi Paul gi preaching style ase aikoi na ngasi masigi hapta aside yengani Paul na synagogue laisang adu da changle hairaga mahakna Ishor bu khangba singa wari sanaba adudagi hojikti Ishor bu khangdaba pagans lai masak khangdaba singa wari sanaba adu tongan bagi saktam adu aikoina uba phangi aduna Ishor gi maramda Jisu Krista gi maramda khangkiba mi sing aduda kanbiba phangna ba salvation aran khubam gi maramda takpa asidi adumak aruba oide relatively easy oye adum khara lai makhoi ju Jisu Krista ase kanano mana aigi sibi haibagi maram sing ase khangbanina aduda theology doctrine aruba tamsinba yamna aruba oide adubu Ishor bu khang sup khangdriba Jisu Krista gi ming tadriba Jisu Krista ase kanara haiba masak khangdba sing aduda aikoina Ishor gi wangangba Ishor gi maramda haiba haibase adumak aruba oina thoi however adumak oirabachu adugumba Jisu khangdriba mi sing aduda natraga Jisu Krista gi maramda targa Christianity asibu entirely reject yade pamde haina chatkraba mi sing adudasu Ishor gi wapaw ase yauhandaba yade haibase ngasigi parada aikoina sumaini yengani aduna ngasigi para ase maru oina aikoina Acts 17 aduda aikoina sumaini yengminagadori aikoina Sunday gi person aduda yengba kanda Paul na Athens haiba leibak aduda karam haina gospel ase sandok khibra haibada aikoina ui aduna Acts 17 gi 16 aduda aikoina sumaini yengba kanda Paul na Athens da changlaga leiba matamda he was greatly distressed aye kari tawbagi masi amna sounding ba thamoi penda ba awaba na piktan gi maram the city was full of idols maram the Athens haiba leibak ase idols lai murti gi adugumba lai murti lat pasingi murti na pumthan thalaga leiba leibak ama oiba adu uraga Apostle Paul ni amna thamoi shock aduna Jisu Krista gi maramda mana Messiah gi maramda Jew singda mana tambi khiba adudagi ngasidi tongan na Athens da mana Jisu gi maramda karmaina tambra haibda ekoini yengsi in Athens da lapgan da mana encounter tawba singse magi challenge tawba singse kana ra haibabu Ishor haibase kana ra haiba masak sup khang daba sing aduga ma thengna ga dawri Christian sing natte Christian dagi neglect tawraga backslide tawraga chatkhiba sing natte but adubu Ishor haiba se kana no khangdaba sup khang daba yamna brand new oiba sing aduga ma thengna bagi wari adu aikoina uba phangi aduna aikoina Athens Greeks haiba leibak ase karamba leibak ra haibada aikoina kangi studious people yamna lyric laisuda khangba philosophical thinking yamna wangba wakhalonda reasoning yamna wangba ahi asing ni yamna thanba aduga lai murti chama lising bu latlaga leiba adugumba leibak ni haibase aikoina khange aduna
Apostle Paul na Athens da lapaganda lai murti mayam adu uraga amasung Jisu Krista ishor haibagi maram se sub khang khang daba adu uraga his intense desire magi thamoi da phaukiba adudi karira hairaga makhoi sing asisu lai murti latlaga leiba Athens da leiba mi sing asisu kanbiba phangbagi makhoi gi su darkar taina makhoi gi damak su naina Jisu Krista na sibi bado haibaduggi adugumba potlum mahaki desire apambaduna makoi ngonde ishorgi wapao se sandokdaba yade haibase magi chap chapa phirep oiki but how to bring them to Jesus adubo kramaina Jisu Krista ngonda makoi adubo purakira haibase yamna aruba ama oiki radically ko different strategies nataga brand new plan adu darkar oye haibadi Jisu su khang khang daba sing aduda changlaga Jisu Krista se adu gumbane nang saban nga kadabane ya thang nga kadabane haibase hekta direct hekta changba yade aduna different strategies brand new plan ama yamna inaw naw ba tongan ba atopa sing Jisu khang khraba Jisu dige lamna chakhraba sing aduda haibadu dige khra tongan na haiba haibase yamna darkar oye haibase Apostle Paul na uki aduna Apostle Paul bo thawai aseng ban inspire tawbiraga asigumba pagan sing ko lai murti la laga ishor kanano khangdana leiba sing aduda Jisu Krista gi maram ase yauhanna na ba hotna ki habase aikoina u aduna mahak ase new way of thinking mahak ki wakhalon ase hongdok laga magi wangang da magi chakcha yu thakta magi phijol phijeta magi lamcha chajada pomna ma ase tongan thokle hairaga mahak na mokoi sing aduda approach ta tawki if he spoke to the Jews in the synagogues like a rabbi yamna lairik lai shu khangkraba yathang phajana khangkraba Bible ase phajana khangkraba singda Jew singonda synagogue da laisangda mana wangang khiba adu tarabadi he would speak to the pagans in the city squares like a philosopher aduna Athens adudadi laisang laite ishor khangba mi nate aduda rabbi gumna Bible gi oza gumna hekta haiba yade adubu hojikki city square aduda Athens ki Sahar aduda lapagandadi philosopher sing adugumna yamna wakhan khanba reasoning power yam leiba ai asing na thanba presence minded leiba adugumba mioi amagi saktam lawraga adugumba mioi amagi konthok lawraga mahak na ngangba ta khi haibase Apostle Paul gi wari da ekoina Sunday gi portion aduda sumaina samlapna uba phange hojikti Apostle Paul na city square Athens ki city square aduda makhoi asibu kramaina tawradi ishor gi wapau ase sandok sera haibaga wakhal adu munna khallaga mioi sing aduda ishor gi wa se kramaina tamthok sera haibaga strategies makok da laire hairaga hojikti mana Areopagus haiba mafam aduda lakhi Areopagus asi Athens ki sahar gi manungda ai asing singna wahang pauhang tauba debate tauba adugumba reasoning tauba philosophical thought sharing tauba yamna adugumba hi asingna thanba mafam ama oiki haibasisu aikoina history da adumaina uba phangi Athenian sing aduna Paul bu mahakna ngasai gi Athens ki city square da tambi khiba adu tare harga madudagi henna makoi da new idea karam ba leibra henna taning bagi wakhal adu Athenian sing adu da phau ki habsa aikoina Acts 17 gi 19 adu da aikoina uba phangi kari gira masi se kari gi damakta lai khangdaba lai murti la laga leiba ishor khangdaba mi singna Apostle Paul gi wahi sing adu kari gi taning bra haibasa aikoina yengba matamda mahaki approach to mahakna lakle hairaga makoi ngonda ngangkiba makha ki wakhalon ado hojik mafam aduda leiriba Greek sing adugi wakhalon aduga manaba adug yamna strange angak pawangang lakpa matamda makoi ngonda taningba wakhalon adu phauki asina new ways of preaching ko masida aikoina khanggadawse ishor gi maramda mioi bada tamge harde aikoigi wakhalon ase khara aikoina chumthok hanba tai aduga aikoigi wangang sangang ase aikoigi ways of presenting the gospel ase khara different oiba attractive oiba adugumba maramda adugumba mongda changba tai haibasisu aikoina uba phang aduna madugi matamak aduda at the same time madugi matamak tuda Paul na kri tawi mahaki Paul gi skills and great thinkings ko great thinkers ko mahaki yamna ai asing wakhan yamna khanba ngambada ure harga mi mayamna mangonda attract tawba adu khak natana respect chu tawe haine ko isini nausing ishor gi wahi sandok palakpa Apostle Paul adubu makhoina respect daw ki hai kari gi respect tawba maramdi mahaki wangang sangangda maramdi mahaki wakhalon gi khutkhan aduda angak pa
ꯑꯉꯛꯄ ꯑꯃ ꯃꯈꯣꯏꯅ ꯐꯥꯎꯈꯤ ꯃꯈꯣꯏꯅ ꯄꯦꯟꯕ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯈꯣꯏꯅ ꯑꯄꯣꯁꯇꯜ ꯄꯣꯜ ꯑꯁꯤꯕꯨ ꯔꯤꯖꯦꯛ ꯇꯧꯈꯤꯗꯦ Acts 17ꯒꯤ 21ꯗ ꯑꯩꯈꯣꯏꯅ ꯑꯁꯨꯃꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯌꯦ ꯃꯈꯣꯏꯅ ꯑꯦꯊꯦꯅꯦꯟꯁꯁꯤꯡꯅ ꯑꯄꯣꯁꯇꯜ ꯄꯣꯜꯅ ꯍꯥꯏꯕꯗꯣ ꯀꯣ ꯑꯄꯣꯁꯇꯜꯒꯤ ꯋꯥꯔꯤ ꯑꯗꯣ ꯑꯗꯨꯃꯛ ꯇꯥꯅꯤꯡꯗꯨꯅ ꯑꯗꯨꯃꯛ ꯈꯧꯔꯥꯡꯂꯒ ꯂꯩꯈꯤ ꯍꯥꯏꯕꯁꯤꯁꯨ Acts 18ꯒꯤ 12 ꯑꯗꯨꯗ ꯎꯕ ꯐꯪꯉꯦ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯑꯊꯦꯟꯁ ꯍꯥꯏꯕ ꯁꯤꯇꯤ ꯑꯗꯨꯗ ꯑꯐꯥꯎꯕ kaya Greekꯁꯤꯡꯒꯤ ꯁ꯭ꯀꯣꯂꯔ kaya ꯐꯤꯂꯣꯁꯣꯐꯔ kaya ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯣꯀ꯭ꯔꯦꯇꯤꯁ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯇꯣ ꯍꯥꯏꯔꯤꯕ ꯑꯔꯤꯁꯇꯣꯇꯜ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯈꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯏꯆꯝ ꯆꯝꯕ ꯁꯍꯔ ꯅꯠꯇꯦ ꯑꯍꯩ ꯑꯁꯤꯡꯅ ꯊꯜꯂꯕ ꯋꯥꯈꯜ ꯈꯟꯕꯗ ꯌꯧꯅ ꯈꯟꯕ ꯉꯝꯕ ꯋꯥꯈꯜꯂꯣꯟꯗ ꯁ꯭ꯇꯦꯟꯗꯔꯗ ꯋꯥꯡꯅ ꯂꯩꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯁꯍꯔꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯄꯣꯜꯅ ꯃꯈꯣꯏꯒꯤ ꯁꯍꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨ ꯎꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯕꯨ ꯍꯦꯛꯇ ꯀꯟꯗꯦꯝ ꯇꯧꯈꯤꯗꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯉꯣꯟꯗ ꯀꯔꯤ ꯃꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯀꯃꯟ ꯒ꯭ꯔꯥꯎꯟ ꯀꯔꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯥꯅ ꯊꯤꯗꯣꯛꯈꯤꯌꯦ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯅꯛꯅ ꯃꯔꯨꯞ ꯁꯥꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯀꯔꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯥꯅ ꯍꯥꯟꯅ ꯊꯤꯗꯣꯛꯈꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯄꯥꯔꯥꯗ ꯎꯑꯦ ꯑꯗꯨꯅ ꯑꯦꯊꯦꯟꯁꯇ ꯂꯩꯕ ꯑꯍꯩ ꯑꯁꯤꯡꯁꯤꯡ ꯗ ꯋꯥꯏꯁ ꯃꯦꯟ ꯑꯣꯐ ꯑꯦꯊꯦꯟꯁ ꯀꯣ ꯍꯩꯁꯤꯡꯈ꯭ꯔꯕ ꯐꯤꯂꯣꯁꯣꯐꯔ ꯀꯌꯥ ꯑꯗꯨꯅ ꯋꯦꯔ ꯑꯃꯦꯖ ꯍꯥꯏꯌꯦꯅꯦ ꯄꯣꯜꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ ꯉꯛꯈꯤ ꯍꯥꯏ ꯀꯔꯤꯒꯤꯔ ꯁꯦ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯌꯥꯎꯕꯤꯕꯅꯤ ꯄ꯭ꯂꯥꯁ ꯑꯗꯨꯒ ꯂꯣꯏꯅꯅ mahaki ahai asingi mahaki skills ko aduga mahaki thinking power adu uraga makhoi na ngakhi Holy Spirit na inspire taubiba yaubiba adugumba yamna strategically oina approach tauba adu uraga makhoi angakpa phauki habse aikoina uba phang aduna masise aikoina the Acts of the Apostle page 237 adudi yenglasu Sister White na so sumaina haibi aduna Holy Spirit aduna thawai asengba aduna lambi adu sembi ba matamda Apostle Paul na thawai asengba na pibi khiba aduguma knowledge adu sijinare haraga Athens laiba Areopagus da laiba ahai asing mayam adubu ishor gi maramda sandokpa hauki haibase ngasi gi para aduda ekoina sumaina uba phange mathang tarakpada ekoina to the unknown God haina Tuesday gi portion aduda ekoina uba phange masise ekoina Acts 17 gi 22 dagi 23 phawbado ekoina uba yengba matamda sumaina uwe Acts 17 gi 23 da aikoi amuktang paraga yengsi for as I walk around and look carefully at your objects of worship mahakna Apostle Paul na haiba ni mase Areopagus ta Athens da laiba ishor khangdabasing aduda mana kram haina hai aina nakhoi gi sahar ase koina chatlaga nakhoi na khurum liba nakhoi gi object nakhoi gi statue murti gi mayam adu aina yengba matamda I even found an altar with this inscription madugi lai sing adugi murti sing aduda asumaina ibusu aina thengnae adudi krira to an unknown God masak khangdaba laida haina tharaga madugi murti semlaga nakhoi na khurumba adu pawba aina yeng ukhi hai So you are ignorant of the very thing you worship and this is what I'm going to proclaim to you. Aduna Apostle Paul na madugi khudong chaba lore haraga aduna maram oiraga nakhoi na khurumliba ishor ase kanara haibadu nakhoi khangdre you are ignorant nakhoi khangdre adugi maram na masigi maramda aina nakhoi da takani haina Acts 17 gi 23 aduda haigi ko common ground common points adumana thidok pa hauki haibase aikoi na uba phange Apostle Paul gi approach aduda aikoina yengba matamda Athens da laiba mi sing Greek ki mi sing adubo Apostle Paul na koi lai murti la laga laiba asigum se tawroi da bani haina mana kari kaidongai da su thina chaide makoi gi wakhal adu sokhande makoi bu sauhande ko adubu makoina laliba laimang sing murti sing aduda karigumba aphaba kari laibra Christianity ga Jesu Christ ga link up tawba yaba kari aphaba laibra habdo mana hanna yengki makoi gi thazaba aduda ga ishor bu thazariba mi singa manaba ground ko manaba laimai adu mana ahan badi yengki hai aduna mana adugumba khara manaba khara aphaba sing adu mana laukhatle haraga maduda laiba mi sing aduda Ishor gi maramda Jesu Christ gi maramda mahakna tambi ningai hotnaki mana magi thidokpa aduda Apostle Paul na makoi sing aduda kari haye ko makoi gi manaba sing adu mana thengnaki aduna mana makoi bu praise them thagat ki ene He praised the fact that they were religious people interested in spiritual things. Makoi bu Apostle Paul na thagat pi maramdi masak khangdaba lai murti adu ba makoi yamna pukning changlaga religious minded ishor khangba oina
spiritual thawai hingladi haibagi maramda yamna thawai changna makhoi gi ahingba pibi ba ngamloi da ba ishor oirabasu murti da phawa adukki thawai changlaga lei haibadu urga ma na makhoi bu thagat pi ki ani subada he respected them mana makhoi bu kari tawi bebar tawi lai mang lat pani haina ma makhoi bu kai dangai su handana yengki de ko makhoi bu mana yamna expert ama oina aine ahaiba nakoina tawribase lale haina mana kai dangai su condemn tawde adubu mana o nakoina sumaina tawribase phare haina makhoi bu respect tawki karigi damak makhoi bu achumba du uhanna na bagi damak ahum subada he take the advantage of common points ko lai murti la liba sing aduga ishor khangba sing aduga manaba jaga khara laiba sing aduda mana maduda khudong chaba lawre harga ishor gi maramda mingon da sandokhi hai aduga mari subada he didn't mock his ignorance ko makhoi gi khangdaba makhoi na panglaga lai murti bu la laga laibado ma na makhoi bu karem ka thai na tawbiba makhoi bu hanthana yengba se ma kai dongai ju tawki de hai isini naw sing masida aikoina khanggadaba sidi atoppa ishor bu khangdaba sing bu aikoina ishor ge maramda haiba kanda kaidongai du su makhoi bu aikoina condemn tawroi dabani adugi muhutta makhoi bu thagat pi pham thoe makhoi bu ikai khumna bi pham thoe aduga makhoi na chatliba dharma gi lining lai shol gi oishinu culture oishinu adudaga ishor khangba christianity ga kri manaba laibra haibaduda makhoi bu bebar tawbire harga aikoina madugi common ground adu thiraga aikoi gi achumba adu makhoi ngonda u thanaba ase yamna darkar laye habse Paul gi approach aduda aikoina uba phange madumak na apostle Paul na Acts 17 gi 22 da kari hai I see that you were very religious and worship many gods nakhoi ase yamna dharma chenba singne adugi maramna nakhoi lai yamna la laga lei haina mana hai ki aikoi oirabadi nakhoi na tawri base la le asi singje ishor nate makhoi se murti ne haina aikoi direct approach tawrambi ai adubo apostle Paul yamna hai singna ko yamna hai singna makhoi bu thagat piye makhoi ga marup sai hana chatkiba aikoina Christ method adu mana apply tor makhoi ga mingle tawba makhoi ga friendships haba adu tawre haraga makhoi ngonda ishor gi wahai adu tapna apostle Paul na makhoi da tambi ki haibadu aikoina ngasi gi parada uba pamne aduna aikoi so ishor gi maramda ishor khangdaba singda tamba matamda haiba matamda makhoi bu condemn tawroi dabani condemn taw phade adu makhoi bu thagat piba makhoi bu ikai khumna biba aduga makhoi ga aikoi ga manaba jaga khara adu yengle haraga madudagi makhoi nakoi na tawri base asumai na tawri di phagani asom da chatlaga ne hena chumgani habado aikoi na utpham tho e madugi maramna amana kari ha apostle Paul na to the unknown god haiba adu da mana khudong chaba lawre haraga nakoi na tawri ba mayam se phare adubu nakoi na khurum liba mi sen ishor sen nakoi na sum masak khangdre adudi nakoi na masak khangba yaba nakoi ga ton na tin na ba yaba nakoi bu nungsi be ishor adu laye asi laye haina makhoi ngonda utpi bagi khudong chaba law ki bugumna aikoi so manaba sing adu thiraga makhoi go ikai khumna bi baga loina na makhoi bu Jisu Krista gi maramda aikoi na takpi gadabani habase ngasi gi parada aikoi na sumaina tamba phange hojikti mahakna makhoi asi makhoi na khurumliba ishor adu phawba masak khangdre habadu ure haraga he present new god ko anauba ishor adu mabu makhoi ngonda apostle Paul na utpi ki habse Acts 17 gi 24 aduda aikoina amuktang ni paraga yengmina se ko Acts 17 gi 24 da Bible na sumain hai the God who made the world and everything in it is the Lord of heaven and earth and does not live in temples built by human hands taibang pan sarga atya malem pumnamak sembiba ishor adu miyoibana sahaba laisang manungda khakta leiba nate haina hai ki masina aikoi bo amuk ngauhan ba yai ishor ase laisang da leide aikoi gi church da leide na haina aikoi na lawba yai amuka adu haiba nate Athens da leiba singi wakalon da di kari leibra haraga ishor ase laisang adu da leire laisang adu ishor ne madu da ishor laikre habse makoi gi thajaba leie adu gi maramna mahak na kari hai ishor asidi ko murti asidi I mean mi na sabi yum adu da laiba ishor nate ishor asidi loina magpu ubang ngamba loina magpu khangba ngamba adu gumba ishor ne haibase mana uhan ki to reach non-Christian people we must adapt our speech ko asida aikoi na maru oina khanggadabase Christian tawdriba Jisu Krista khangdriba ishor khangdriba mi sing aduda aikoi na Jisu Krista gi maram se tambi ge haride our speech aikoi gi wangang sangang ase khara respectful oiba
ko yamna mong hadaba ing tap na ngangba adugo haising na ngangba haibase yamna darkar taye haibase ngasige parana ekhoi bu takpi duna lay ekhoi na Greeks ki wari se atumaina paba kanda Greek singi lai ase yamna aphaba lai sing nate haibase ekhoi na uba phange the Greek gods were not very nice to humans ko miyoi bade yamna aphaba lai sing nate maram aduna Athens laiba mi singna makhoi asi makhoi ishor asibo makhoi phajana latrabadi murti semgatrabadi laisang temple semgatradi makhoi bu dandi pi gani habse akibagi wakhalon ga makhoi yauna laisang sa khiye murti semgat ki makhoi ta sengnamak ishor bu nung siraga tawba mak nate Athens da murti laiba singje adubo makhoi gi ishor se hek dandi pi ba ishor obagi makhoi ne ki ba adugi maramna makhoi na dandi sing adu ki bagi ishor lat pa se makhoi na hauki habse ekoi na uwe makhoi gi ishor sing si yamna selfish oiba ko makhoi bu khurum liba makai phaba makhoi bu khurum darga hek da dandi pi ba adugumba ishor na habse makhoi gi thajabane ata sengbadi adu mak tawba nate adu bo makhoi gi wakhalon da adu laiba adugi maramna apostle Paul na kari haibra ishor achidi ko mi na saba khut na saba adu ishor nate khut na saba laisang adu de ishor laiba nate haina mahak na puen adu namlaga makhoi ngonda o kari ramana haire se habse phauhan ki habse ekhoi na uba phang aduna apostle Paul na magi preaching adu aikoina phajana yengba matamda magi preaching aduda saruk manga ko parts manga aikoina lauthokpa yai ahan bada karira Paul na apostle Paul na Athens the labor sing ado Athens the labor sing adubu mana press tauki thagat ki ngasai so hai kre ko ani shubuda mahak na makhoi bu mana Athens laraga makhoi gi murti sing gi maramda makhoi gi culture da study taukiba pumna mak aduna makhoi gi thajaba aduda khra soiba laigre habse mana uhan ki ko condemn tawba nate makhoi bu respect tawraga makhoi bu praise tawraga adubu asida khitang soye habdo mana makhoi gi maramda hana loina study taw thoklaga mana madu present tawki ahum subada Paul na hojik din nakoi lai mang sing asi maramda ai loina khangkre nakoi na khurum libse kari gira habse khangkre nakoi na khurum libse unknown god masak khangdaba ishor ne habse aina khangkre aduna hojik ti ko aina nakoi da kari tawge ra hairaga aina kari gumba annoba ama phangkre masi se try tawo haina mana khudol pot oina piki ko mari shubada hojik ti ishor aina nakoi da pi gadori ba annoba pot asi di kari sunate to the unknown God nate but to the known God khangba yaba ishor aduni haina mana present tawki akon bada magi sermon adu loisilakpa kanda apostle Paul na karigumba aina nakoi da tambiri base nakoi indrabadi nakoi tadrabadi nakoi gi punsida awaba aran ko bam phangba ngamloi ko haibase yamna minungsi ga loinana mana present tawki habse aikoi na u ngasige parada aikoina maru oina tamjagadabase aikoina kanagumba community amabu khungang amabu mioi amabu ishorge maramda haige hairabadi makhoige maramda aikoina hanna khangdokpa tai haibase ngasige paradagi aikoina sumaina tamsinjase ka haujiti akon bada kari tawe x17 gi 24 dagi 34 fawbada aikoina yengba kanda ngasige paragi aroiba si ugani maru oina ekoi verse 31 do amuk tang yengse x17 gi 31 da kari hai for he has set a day when he will judge the world with justice by the man he has appointed oina uzi hai ke bagumna apostle Paul na Athens da leiba sing adu da kari hai ai na ngasidi ishor kan bi bangamba uba ngamba ekoi na sokpa yaba ekoi bu nungsiba selfish oidaba ekoi bu dandi pigandaba asigumba ishor ase aina na koi bu ngasidi pibi khrabani ko aduna masibon na koina lawsindrabadi nongmadi na koibu ishor na wayel bichar taurani habse mana haiki he has given proof of this to everyone by raising him from the dead mioi babu mana bichar taugani habse ishor na karam haina mi singda taru na taseng na tarang na khanghan bi brairaga Jisu Krista bu hingat hankiba aduna masi se tarang na takrabani ko haina apostle Paul na haikiba adu x17 gi 31 aduda record tauraga lay sooner or later ka yam thuna housing mak hayeng mak natraga matam khara lairabasu matam adu laklani karamba matam bichar gi matam adu lakni apostle Paul na Athens laiba mi sing aduda Jisu Krista ase siraga hingat ki haibagi wari ase mana tamki asigumba ishor asibune aikhoina ngasi khurumliba asigumba ishor asine taibang pan malem pumnamak pusembi ba haibse present tawki Jisu Krista na asibadegi hingat pi ki bo wari adu tamba matamda Athens laiba mi singna mioi khrana di make fun of anok na biene oida bo wari ne da haina
Apostle Paul bu makoy na haibi mi khara na kari tawi oh ase aseng ba makni haina thaza ba su lai ado mi khara na kari tawi they wanted to hear more madugi maramda asiba bu ngamlaga hingat khiba ishor adugi maramda henna taning amuka takpiyo haina Apostle Paul ngonda mi mayam na haiki masidi ge ekoi na ubadi karira hairaga Apostle Paul na ngang liba pumnamak ado Athens laiba ahai asing oisunu kana oisu mi loinamak na nakong kuting mak na taki habse uwe maramdi makoi na tagi magi maramna makoi na madugi wadu oithok tabani ekoi pamde nang ido aran bani haina khumki bani krigumba makoi na tadra badi madu hairoi makoy na fajjana munna tabagi maramna makoy thazakibani makoy na fajjana takibagi maramna makoy amuka henna khangningkibani masida aina hainingbadi aikoi na ngangliba wa ase mi bu tahan ba habse yam maru oibane aikoi na ngangliba mi se wa se mi bu tahan ge hairabadi isin inausing ahan bada mi na ngangba wa do aikoi na tabatai ko aikoi na tabatai adumak ne Apostle Paul na Athens da tawkibase mana laraga hekta preaching tawkide Athens da laidiba muti mayam adu uraga makoi na mana makoi bu chai khide condemn tawkide kari gira makoi na latlibase kari ra habse makoi phajana study mana phajana study tawre haraga makoi bu respect tobiba makoi bu press tobiba asi phaye adum na koi amna ishorom da thawai changlaga laibase phaye adubu khara watli haina mana tapna changkhiba ado makoy singi wa adu mana tabagi makoy bu bebar tawgi ma bu suman mi oibana mi sing adu na bebar tawgi magi wa adu su mi na taki ko adugumna aikoi su aikoi gi presentation as a Jesus Christ gi maram da oisnu ya thangi maram da oisnu sabat gi maram da oisnu aikoi na tambi takpi ba matamda makoy na chatli ba do aran bani ha ba do ura ba su khudak da aikoi na condemn taw phade adubu minung si ga loina na makoy bu Krista gi mafam da purak pi ba hai base aikoi gi thaudang ne hai base ngasi gi parada aikoi na achumai na uba phangi okay mathang lak pa sabata aikoi na part 2 adu aikoi amuka tamgani adubu ngasi gi part 1 asida aikoi na mission to the unreached yaudriba Jishu gi maram da tadriba sing aduda karam haina kanbi bagi wapau ase sandok sira hai base aikoi na samlap na ta kare masi ta khiba asida aikoi na lausin ba yabadi kari no hai ba kanda atopagi dharma bo ekoi na nok na roi dabani atopagi dharma bo ekoi na condemn taw roi dabani atopagi dharma bo ekoi na hanthana yeng roi dabani Jisu Krista gi maram da makoi bu takke u hange khangan ge harabadi makoi ga ekoi ga manaba kri leibra habdo hana ekoi na thidok laga makoi bu su thagat pi ba makoi gu su ikai khumna bi ba aduga step by step tapna makoi bu achumba adu da pusin phi pam thoi madumak Apostle Paul na Athens da tawki adugum na ngasi su ekoi leiriba aikoi gi isin inaw singbu ishor khangdaba mi singbu ishor gi maram da pusin ge harabdi masigi thaudang ase aikoi na lawba tae haibase aikoi na ngasi gi para asidigi aikoi na tamsin jase Apostle Paul gumna aikoi su Krista gi maram da mi ngonda sandok pangamba mi amamam oina na ba ishor da aikoi kan na haijasi aikoi gi aning banate aikoi gi pangal kari su laite adubu Jisu Krista ni yawbi rabadi aikoi soidana lan ngamgani haibase aigi thajabani aduna isini nausing Jisu khangraba mi singda aikhoina ngasi ngangliba sakliba preaching tawriba ase asigumna chap manana Jisu khangdaba singdesu aikhoina masi tawba yade ko aikhoi phajana study tawba tai ko aikhoi pratna kanna tawba tai ko haibase aikhoi khangna chatche ko adu oirabdi aikhoina ngangba sakpa aikhoina makhoi bu Jisu Krista gi maramda present tawba matamda makhoi na aikoi gi wa tabigini tabirabadi Holy Spirit thawai asengbana makoi mon na ngangbire harga nomadi soidana aikhoina sakhi tawkhibagi mahai ado pangani habse aigi thajabani tabi khraba mayambu ishorna thoidok hendokpa bor adu pinabi ba oishnu mathangi haptada anawwa parada aikoi amuka unase mayam ngondigi bidai nizari God bless everyone